October ki tang kun manga nomachi numit ki rasipol mayamda paudamjari adubu rasipol si numit kuning yengmu phangne bgidamakta subscribe ma di bell notification icon nambiyu. Mesh rasi afaba oi wakhal nungaiba numitni. Bridge rasi oija oithak kanaba lei afaba oi tauruba thabak kanagani. Mithun rasi oija oithak kanaba lei afaba oi imung manung mot chanagani. Krakat rasi sading tawi sel tungde lamgi pau tagani. Singha rasi mai pakpa afaba oi pandur laiba sel fangani. Kanya rasi oija oithak kanaba lei afaba oi matha saba numit amachu oiraba yai chiksillu. Tula rasi sading tawi sel tungde anoba maru fangani. Bridge rasi afaba oi tauruba thabaki mahai fangi mal chang lepkani. Dhanu rasi kaya faba yaude marup mapangi mari fatte. Makar rasi afaba fattaba yanai haksang kaya nungai oi. Kumbh rasi afaba oi lamchatpa fai. Mina rasi ungba sarangnaba wakhal thokte leisabi pakhanggi daw yaba numitni. I mapawna sandokchariba rasipol paudam yengbiba mifum khudingmapu thagat pongdokchari amadi channel asibu subscribe amadi bell notification icon nambiduna numit khudinggi isagi mobile da notification hanbiyu.